ꯊꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯊꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯁꯦ ꯁꯤꯁꯦ 1 hourꯃꯨꯛ ꯇꯤꯡꯈ꯭ꯔꯦꯕ ꯁꯤꯒꯤ ꯁꯤꯌꯥꯁꯤꯠꯁꯤꯅꯦꯕꯀꯣ ꯁꯤꯌꯥꯁꯤꯠꯁꯦ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯨꯝꯖꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ 1 hour ꯄꯨꯟꯅ ꯊꯝꯃꯤꯀꯥꯟꯗꯣ ꯑꯗꯨꯗ ꯍꯥꯞꯆꯤꯟꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩ ꯍꯥꯞꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯁꯨꯝꯖꯜꯂꯒꯦ ꯁꯨꯝꯅꯕ ꯂꯩꯇꯕꯅꯤꯅ ꯈꯨꯠꯅ ꯁꯨꯝꯃꯒꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯈꯔ ꯌꯥꯝ ꯁꯨꯝꯖꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯁꯨꯝꯖꯟꯗ꯭ꯔꯗꯤꯅꯦ ꯁꯨꯝꯃꯒ ꯊꯛꯄꯅ ꯍꯦꯟꯅ ꯀꯥꯟꯅꯩꯀꯣ ꯑꯗꯣ ꯁꯨꯝꯗꯅ ꯊꯛꯑꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯝꯄ꯭ꯔꯥ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯊꯛꯄꯗ ꯑꯩꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯇꯧꯋꯦꯕ ꯑꯗꯣ ꯁꯤꯁꯦ ꯁꯨꯝꯖꯜꯂꯅꯤꯗꯅ ꯁꯤꯁꯦ ꯐꯖꯅ ꯁꯨꯝꯖꯜꯂꯒꯦ ꯂꯣꯏꯅ ꯇꯨꯕꯨꯗꯤ ꯇꯨꯒꯠꯆꯔꯕꯅꯦ ꯑꯩ ꯈꯨꯁꯨꯝꯁꯦ ꯈꯨꯠꯇꯒꯤ ꯃꯆꯨꯒ ꯑꯣꯔ ꯇꯥꯔꯒ ꯑꯗꯨꯏꯁꯨ ꯇꯨꯒꯠꯆꯔꯁꯤ ꯁꯨꯝꯖꯜꯂꯦ ꯃꯍꯤꯁꯦ ꯁꯤ ꯐꯅꯌꯥꯝ ꯁꯨꯝꯃꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯁꯨꯝꯅꯕ ꯂꯩꯇꯕꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯣꯕꯀꯣ ꯑꯗꯣ ꯈꯨꯠ ꯑꯝꯇ ꯍꯥꯝꯒꯦ ꯈꯨꯠ ꯍꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯁꯤꯒꯤ ꯍꯅꯤꯁꯦ ꯌꯥꯝꯗ꯭ꯔꯕꯅꯦꯕꯀꯣ ꯈꯣꯏꯍꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯁꯦꯡꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯁꯤ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯦꯕꯀꯣ ꯆꯥꯃꯁ ꯁ꯭ꯄꯨꯟ ꯑꯃꯗꯣ ꯁꯨꯃꯥꯏꯅ ꯍꯩꯔꯤꯁꯦ ꯄꯨꯔꯥ ꯁ꯭ꯄꯨꯟ ꯑꯃꯃꯨꯛ ꯐꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯐꯥꯗꯧꯔꯦ ꯁꯤꯁꯦ ꯑꯃ ꯍꯥꯞꯄꯤꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯊꯤꯠꯂꯅꯤꯕꯀꯣ ꯑꯗꯨ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯤꯒꯦꯕꯀꯣ ꯊꯤꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯤꯒꯦ ꯑꯩ ꯀꯩꯅꯣꯝꯃ ꯑꯃꯨꯛ ꯁꯦꯝꯒꯦꯕꯀꯣ ꯑꯗꯨꯒ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯁꯤꯁꯤꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯛꯀꯗꯕꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯣꯏ ꯇꯩꯔꯦ ꯁꯥꯏꯒꯁꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯁꯤꯒꯤꯁꯤꯗꯅꯦ ꯑꯩꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯅꯤ ꯆꯝꯄ꯭ꯔꯥ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯆꯝꯄ꯭ꯔꯥꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯗꯨꯒ ꯊꯕꯤ ꯍꯥꯞꯄꯅꯤ ꯅꯝꯁꯤꯜꯂꯦ ꯑꯗꯨꯝ ꯊꯕꯤꯁꯦ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒꯅꯦ ꯁꯤꯒꯤꯁꯦ ꯀꯩꯅꯣꯗꯒꯤ ꯆꯦꯜꯂꯤꯅꯦꯕꯀꯣ ꯃꯤꯁꯣꯗꯒꯤ ꯄꯥꯝꯃꯒꯗꯤ ꯑꯩ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯌꯥꯝ ꯍꯣꯡꯕꯅꯦ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯕꯣꯇꯜꯁꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯦ ꯁꯤꯌꯥꯁꯤꯠꯁꯦ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯅꯦꯕ ꯑꯩꯅ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯄꯤꯠ ꯊꯛꯇꯣꯏꯅꯤꯀꯣ ꯑꯗꯨ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯅꯤ ꯍꯥꯞꯄꯦ ꯑꯩꯅꯅꯦ ꯁ꯭ꯄꯨꯟꯁꯦ ꯆꯣꯠꯂꯨꯕꯒꯤꯀꯣ ꯁ꯭ꯄꯨꯟꯁꯤꯗ ꯂꯣꯏ ꯅꯞꯄꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯁꯤꯉꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯏꯌꯥꯡ ꯀꯪꯅꯤꯡꯕ ꯃꯤꯁꯤꯡꯒꯤꯅꯤꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤꯀꯣ ꯊꯛꯑꯒꯦ ꯌꯦꯡꯖꯧ ꯏꯌꯥꯡ ꯀꯪꯅꯤꯡꯉꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯁꯦ ꯊꯛꯑꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯇꯤꯡꯉꯒ ꯄꯤꯠ ꯁꯨꯝ ꯁꯥꯟꯗꯣꯏꯅꯦ ꯑꯗꯨ ꯊꯛꯄꯗ ꯏꯌꯥꯡ ꯀꯪꯊꯔꯛꯀꯗꯣꯏꯅꯤꯀꯣ ꯏꯌꯥꯡ ꯀꯪꯅꯤꯡꯕ ꯃꯤꯉꯩ ꯁꯤ ꯊꯛꯆꯜꯂꯒ ꯁꯤ ꯊꯛꯑꯒ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦꯃ ꯍꯧꯖꯤꯛ ꯂꯣꯏ ꯊꯛꯆꯜꯂꯅꯤ ꯊꯛꯄꯗꯣ ꯑꯁꯣꯝꯗ ꯎꯠꯂꯛꯑꯒꯦ ꯉꯁꯥꯏꯒꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯊꯛꯑꯒꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯆꯝꯄ꯭ꯔꯥ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤꯀꯣ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯍꯥꯞꯄ ꯊꯛꯆꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯆꯝꯄ꯭ꯔꯥ ꯍꯥꯞꯇꯅ ꯊꯛꯑꯗꯤ ꯑꯣꯒꯦ ꯇꯧꯕꯅꯦ ꯍꯥꯎꯋꯦ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯄꯤꯠ ꯊꯛꯅꯕꯗꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯕꯦꯂꯤꯁꯦ ꯍꯥꯏꯗꯤ ꯄꯨꯛꯀꯤ ꯐꯦꯠꯁꯦ ꯂꯧꯊꯣꯛꯀꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯋꯦꯠ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕꯀꯣ ꯆꯨꯝꯕꯥꯁꯦ ꯀꯩꯅꯣ ꯋꯦꯠ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕꯀꯣ ꯋꯦꯠꯁꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯗꯥꯏꯠ ꯇꯧꯕ ꯍꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯕꯤꯒꯅꯣꯀꯣ ꯃꯌꯥꯝ ꯗꯥꯏꯠ ꯇꯧꯗꯣꯏ ꯇꯥꯔꯗꯤ ꯈꯖꯤꯛ ꯆꯥꯋꯣ ꯑꯗꯨꯗꯨꯀꯥꯟꯗ
ꯆꯥꯛ ꯀꯩꯝ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯁꯤꯒꯤ ꯑꯩꯅ ꯊꯛꯈꯤꯕꯗꯣ ꯑꯗꯨ ꯊꯛꯑꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯗꯤ ꯆꯥꯛ ꯇꯣꯛꯑꯁꯨ ꯑꯗꯨꯝ ꯊꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯈꯔ ꯅꯣꯡꯃꯁꯤꯒꯤ ꯁꯨꯝ ꯊꯛꯄꯤꯌꯣꯕꯀꯣ ꯑꯗꯨ ꯋꯦꯠ ꯂꯣꯁ ꯑꯣꯏꯔꯛꯄꯅꯦ ꯑꯩꯁꯨ ꯋꯦꯠ ꯑꯃ ꯍꯟꯊꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯁꯦ ꯅꯣꯏꯕꯁꯦ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯌꯥꯝ ꯅꯣꯏꯗꯦꯕ ꯏꯁꯥ ꯏꯎ ꯑꯗꯗꯤ ꯌꯥꯝ ꯅꯣꯏꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯃꯥꯏꯁꯦ ꯇꯨꯀꯤꯡ ꯕꯣꯟ ꯁꯥꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯍꯨꯃꯥꯡ ꯌꯥꯝ ꯀꯥꯡꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯗꯨꯅ ꯊꯛꯆꯜꯂꯣ ꯃꯌꯥꯝꯁꯨ ꯋꯦꯠꯇꯣ ꯂꯣꯁ ꯑꯣꯏꯅꯤꯡꯉꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯋꯦꯠꯁꯦ ꯂꯣꯁ ꯑꯣꯏꯍꯟꯒꯗꯣꯏꯅꯦ ꯑꯩꯁꯨ ꯋꯦꯠ ꯑꯃꯗꯤ ꯂꯣꯁ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯋꯦꯠ ꯑꯃ ꯇꯥꯔꯦ ꯌꯥꯝꯅ ꯑꯩꯁꯦ ꯌꯥꯝ ꯅꯣꯏꯈꯠꯂꯦꯕ ꯑꯗꯣ ꯋꯦꯠꯇꯤ ꯍꯥꯏꯔꯨꯔꯒ ꯏꯀꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯃꯤꯝꯁ ꯃꯇꯦꯛ ꯑꯃꯃꯨꯛ ꯄꯥꯖꯔꯝꯒꯦꯕꯀꯣ ꯃꯤꯝꯁ ꯃꯇꯦꯛ ꯈꯔ ꯄꯥꯖꯔꯝꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯨꯃꯥꯡ ꯁꯧꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯃꯨꯛ ꯃꯤꯝꯁ ꯄꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯤꯡ ꯇꯨꯝꯕ ꯀꯥꯏꯗꯨꯗꯤ ꯑꯊꯤꯕ ꯃꯤꯒꯤ ꯋꯥꯅꯤ ꯑꯍꯤꯡ ꯇꯨꯝꯕ ꯀꯥꯏꯗꯨꯗꯤ ꯑꯊꯤꯕ ꯃꯤꯒꯤ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯊꯤꯕ ꯃꯤꯅ ꯇꯨꯝꯒꯗꯕꯅꯦꯕ ꯑꯍꯤꯡ ꯇꯨꯝꯕ ꯍꯥꯏꯁꯤꯗꯤ ꯐꯖꯕ ꯃꯤꯗꯤ ꯇꯨꯝꯅꯗꯦꯕ ꯑꯗꯣ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯛꯑꯒꯦ ꯁꯥꯏꯠꯇꯒ ꯀꯅꯥꯝ ꯊꯝꯖꯗꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯔꯣ ꯑꯣꯜꯂꯤꯁꯦ ꯁꯥꯏꯠꯇꯒ ꯀꯅꯥꯝ ꯊꯝꯗꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯜꯂꯤꯁꯦ ꯅꯪ ꯈꯛꯇꯅꯦꯕ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯕꯣꯔꯥ ꯊꯥꯔꯒ ꯐꯝꯕꯤꯅꯕ ꯃꯤꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯃꯃꯨꯛ ꯄꯥꯔꯛꯑꯒꯦ ꯌꯥꯝ ꯂꯦꯝꯍꯟꯅꯤꯡꯉꯦ ꯅꯪꯁꯨ ꯑꯩꯗꯧꯅ ꯌꯥꯝ ꯂꯦꯝꯍꯟꯅꯤꯡꯉꯦꯀꯣ ꯂꯦꯝꯗꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩ ꯑꯗꯩꯗꯤ ꯃꯤꯠꯅ ꯅꯣꯛꯁꯤꯜꯂꯛꯎꯔꯣ ꯉꯥꯎꯔ ꯇꯥꯒꯦꯔꯣ ꯃꯤꯠꯅ ꯅꯣꯛꯁꯤꯜꯂꯛꯎꯔꯣ ꯉꯥꯎꯔ ꯇꯥꯒꯦꯔꯣ ꯃꯤꯠꯅ ꯁꯨꯃꯥꯏꯅ ꯅꯣꯛꯁꯤꯜꯂꯛꯎꯔꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯅ ꯃꯤꯝꯁꯦ ꯃꯇꯦꯛ ꯈꯔ ꯄꯥꯕꯅꯦꯕꯀꯣ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯒꯗ꯭ꯔꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯂꯣꯏꯔꯛꯄꯗ ꯄꯥꯕꯁꯦ ꯄꯥꯎꯔꯥ ꯄꯥꯒꯅꯨꯔꯥꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯛꯇ ꯇꯥꯔꯗꯤ ꯄꯥꯔꯔꯣꯏꯒꯦꯕ ꯄꯛꯕꯨꯗꯤ ꯄꯥꯒꯦ ꯑꯗꯣ ꯄꯥꯔꯛꯎꯔꯥ ꯄꯥꯔꯛꯀꯅꯨꯔꯥꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯗꯤꯇꯣꯛꯁ ꯋꯥꯇꯔꯁꯦ ꯁꯦꯝ ꯂꯣꯏꯔꯒ ꯁꯨꯝ ꯑꯩꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯦ ꯀꯌꯥꯗꯤ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯦꯝꯅꯤꯡꯉꯦꯕ ꯌꯥꯝꯅꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯃꯇꯦꯛ ꯁꯨꯝ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯃꯇꯦꯛ ꯁꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯐꯤ ꯁꯨꯒꯦꯅ ꯑꯃꯨꯛ ꯇꯧꯔꯤꯕꯀꯣ ꯐꯤ ꯑꯃꯅꯤ ꯁꯨꯗꯣꯛꯑꯦ ꯑꯗꯩꯗꯤ ꯁꯨꯕ ꯂꯣꯏꯔꯒ ꯁꯨꯕꯗꯨꯗꯤ ꯎꯠꯇ꯭ꯔꯦ ꯐꯧꯔꯦ ꯑꯗꯨꯗꯨꯒ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯅ ꯁꯥꯏꯌꯦ ꯑꯗꯣ ꯃꯊꯛꯁꯦ ꯐꯖꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯃꯌꯥꯅꯦꯕꯀꯣ ꯆꯤꯡ ꯃꯌꯥ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯠꯀ ꯑꯝꯇ ꯁꯤꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯑꯇꯤꯌꯥꯁꯦ ꯅꯨꯡꯁꯥꯁꯦ ꯌꯥꯛꯈꯩ ꯁꯥꯕꯅꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯊꯪꯁꯨ ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ 3:13 ꯆꯠꯂꯦꯕꯀꯣ ꯅꯣꯠꯁ ꯈꯔ ꯁꯦꯝꯗꯣꯛꯀꯦꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯄꯥꯗ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯁꯥꯇ꯭ꯔꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯏꯕ ꯍꯧꯈꯤ ꯏꯕꯁꯨ ꯇꯞꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯁꯨꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯉꯁꯥꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯅꯣꯡꯁꯦ ꯃꯪꯉꯛꯑꯦ ꯑꯗꯣ ꯄꯨꯡꯏꯪ ꯏꯪꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯏꯪꯉꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯃꯃꯤꯠꯀ ꯈꯥꯛꯑꯦ ꯑꯩ ꯃꯈꯣꯟꯁꯦ ꯍꯥꯏꯐꯦꯠ ꯇꯥꯕ꯭ꯔꯥ ꯑꯇꯤꯌꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯐꯤ ꯑꯃꯇ ꯂꯧꯁꯟꯈꯤꯒꯦꯀꯣ ꯃꯌꯥꯝ ꯂꯧꯁꯜꯂꯒꯦ ꯐꯤꯁꯦ ꯌꯥꯝ ꯀꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯏꯁꯨ ꯅꯣꯡ ꯇꯥꯗ꯭ꯔꯣꯕꯅꯤꯅ ꯂꯧꯁꯜꯂꯒꯦꯕ ꯑꯃꯨꯛ ꯅꯣꯡ ꯆꯣꯠꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯦꯕ ꯂꯣꯏꯔꯦ ꯑꯩꯈꯣই ꯆꯤꯡ ꯃꯅꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯆꯤꯡꯅꯤ ꯁꯤꯁꯨ ꯆꯤꯡ ꯂꯩꯕ ꯆꯤꯡ ꯃꯅꯥꯛꯇ ꯂꯩꯖꯩ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯇꯦ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯃꯪꯉꯛꯄꯒꯤ ꯈꯔꯗꯤ ꯏꯪꯊꯔꯛꯑꯦ ꯅꯨꯡꯁꯤꯠ ꯀꯔꯤ ꯁꯤꯠꯂꯒ ꯃꯊꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯁꯤꯡꯖꯨꯒ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯊꯛꯁꯤꯗ ꯑꯗꯣ ꯀꯨꯝꯊꯔꯒꯦ ꯍꯧꯖꯤꯛ ꯌꯥꯝ ꯃꯈꯥꯗ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯝꯊꯔꯒꯦ
ꯅꯣꯏꯔꯕꯅꯦ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯗꯕꯜ ꯆꯤꯟꯒ ꯑꯃꯨꯛ ꯊꯣꯛꯑꯦ ꯁꯦꯝ ꯑꯃꯨꯛ ꯆꯥꯔꯦꯕꯀꯣ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄꯩ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯌꯦꯡꯉꯨ ꯃꯈꯥ ꯑꯃꯨꯛ ꯃꯌꯥꯝ ꯂꯐꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯐꯥꯡ ꯑꯃꯗ ꯂꯨꯄꯥ 19 ꯄꯤꯌꯦ ꯍꯣꯡꯗ꯭ꯔꯣ ꯑꯅꯤ ꯆꯥꯁꯤꯟꯒꯦ ꯑꯄꯤꯛꯄꯅꯤꯗ ꯑꯗꯨꯕꯨꯗꯤ 10 ꯄꯤꯌꯦ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯄꯪꯅꯝꯗ ꯅꯝꯕꯅꯦ ꯄꯪꯅꯝꯗ ꯅꯝꯕ ꯈꯪꯗꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯊꯛꯈ꯭ꯔꯕꯅꯦ ꯑꯗꯣ ꯆꯤꯅꯤ ꯌꯥꯎꯕꯗꯤ ꯌꯥꯝ ꯆꯥꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ chini cha đi lấy khulak pane ba chini yang do po cha bi Hello ma'am, ngasigi oina di video se matang swai sida losilage ai gi video se nungai bi bataragadi like share subscribe adum tawbiyo makha na support tawbiyo ngasigi oina di losilage aduga ai gi video se anauba thengnabo itaragadi ai gi channel se subscribe tawbiramo ngasigi oina di losilage ma'am bye bye I be so sick of you niggas, y'all contradict me. I be so bored myself when you come and fuck me. I feel so ordinary, except when you around me. Treat me like water while you play me out. Arguments, you air me out. Tripping about you.